Delhi da Ministry of Home Affairs ki mihut singa unaruba Cocomi gi miyoi taret na saba team ngase Imphal da thunglakre. Manipur miyam na pamliba demand sing center da chapchana thamlamle response fangdriba fauba Cocomi gi khongjang hanba leikhiroi haina Cocomi gi convener Khuraijam athobana fongdokre. Ngasi Cocomi gi convener Khuraijam athobana luchingba miyoi taret na saba team ngasi Imphal International Airport ta numit yungba mamangda thunglake. Airport ta hek thunglabaga paumi singa unabada athobana makha taraduna Gwaltabi thodokhadugi matangda Cocomina Ministry of Home Affairs ki mihut singda marik chumna thamke Ministry gi official gi maikaidagi Gwaltabi da thokhiba thodokhadugi matangda nungaitaba amade thokfam thoktaba thodokne thodok adugi matangda chapchaba maram khangdoknaba hotnari haibagi wafam fongdokhe Cocomi gi maikaidagi Gwaltabi thodok aduga mari lainana Manipur miyamna Manipur gi governor na lale haibaga loinana apology tau haina demand tauriba asigi mari lainana semkiba inquiry committee asi transparent oigani haibagi thajaba laite thodok asigi matangda independent inquiry tawhannaba review taubiyo haiba wafam thamki haina athobana fongdokhe Gwaltabi ki issue si sidai koi mayam demand tauriba apology tender tongnanabagi issue then resignation in the sense replacement haitare ko to pasinanabagi issue masi jo koi chap chana Manipur da huji huji miyam na yam pena dana leriba state sig identity challenge to bugi pot si masi jo koi irai line haita negotiate toroga lotion be aport oide masi government ki side tagi chap chaba miyam na pena gadaba action khara di lobut mathau tai habdo koi chap chan thami moi madu note tawselle note toroga higher ups ta thangala kanda khanagani hai aduna madu moi gi center ki level dagi decision lore yam phare even lor trago so koi gi team koi Cocomi gi pursue to budi hujik sida so agitation dum chathari binina ground da toriba campaign sina so dum madu gi di chap cha bai koi result ma chu soidana koi lakani result phang dibau de koi kongjang hang dona be wafam di leite adu a dai koi na center da hapsel lambi ba potuna su it will help sai gi somda mayam na changjali ba kongjang sida koi mating soina pangani na khalle aduna center gi nakong da chapchana koi officially thamamamnina hujik ti moi leithok pusi yaro it has to be resolved in a very amicable manner.